Sorepan January Kunga Tarukta Total Shutdown Laothok. Lagliba January Kunga Tarukta Pangthokadoriba India Republic Day Thoram Socialist Revolution Party Sorepa Kanglai Pakna boycott Tawin Hana Laothok. Laipak Sigi Lon Yadi Hana Laothokrabalup Sigi Publicity and Organization Gi Secretary MC Yaipavina Tadorakpa Sirol Dahai. Kanglai Pak Manipur amadi Wesya lamdam gi miyam nai yopam thokti yobigano loinana numida siga ayuk pung manga dagi numidang wairam pung manga phawba Kanglai Pak Manipur da total shutdown lathokli total shutdown asina I paw loisang sing gi thabak sing ana ayek amadi ana ayek ki loisang sing maihulang pok thabak sing da konseloi sirol asina makhata na hairibana Lagliba January Kunga Taruk English Singaniga Kunga Taruk India ki Republic Day Kanglai Pak Manipur gi Republic Day nati India gi Aryan Dravidian haina khangnaba Kanglai miyam ga saksu amadi satnabi inata pungkhet khenaba masjid namatama ba leitaba laibak masa masa kya nampuda punsinduna India gi constitution ama semba ngamkhiba amadi laingak lot nama lingba ngamkhiba nomini numira sida Wesya lamdam Kashmir Khalistan amadi Kanglai Pak Manipur yauna kaurakpa total shutdown boycott general strike na singwada lup asina sakot kani hari makhata na hai India si maning tam leiba kharana yana duna semba apunba leiba amani haijarabasu ta sengna thabakti yenglabadi India gi mayolam gi haibadi Hindi heartland na matai lam singbu loichan mani leiba masa masa myam punsilaga Federation ama sembani haiba phazaraba namthaki phijang amana kupsilaga malem ge lebak singna federation oiba leba amani haina namthak tawdun ohanmani India gi mayolam gi lusingba singi lengak pagi mawng asi kup thana yenglabadi matai lam singa sidati India gi loilam oire minai oire mikha pon hingdi habadu tasing uba phangli India na Wesya lamdam bu nampu de laushali basigi makoi gi panamdi India gi mayolam haibidi Hindi heartland bu ngakna ba sambal oina ba nampu de laushin kibin haidi makata na hai malem gi maning tambalai bak ayamba British na mathang roi salakpada India su British na loi sanduna British ki minai oki British na India gi miyambu miyot minai sathabadana tana India gi national income gi ayamba saruk England na pukhibana maram oiduna India gi miyam wabana khamthang lai tharakhi adubu British ki loilam laingak lona sin India gi miyambu muthatpadi muthatkidi haibadi British ki mi olhan khidi hairi mathang All Manipur Student Union MSUgi Maikaidigi press release matulagni Hairiba press release asida the All Manipur Student Union session 2025-27 gi Information and Publicity Secretary Sartop Rengner Kom na khuyik pidno thadorakpa the All Manipur Student Union MSUna lisang sina satharakpa campaign for total education gi sarugam oina sahi khudingi pangthoktuna lakpa CUET entrance exam gi mangoinana sinba coaching class ngasi hawdokre ngasi yai farab January gi tang kunga mathoi tham English ngani ga kunga taruk yum sakaisu numera sida the All Manipur Student Union MSU headquarter gi miyang makhada Student Welfare Committee MU na sinduna numit nifuga mangani goipa Common University Entrance Test Postgraduate CUET PG 2026 entrance exam gi coaching ama GP Women College ta hadak sahi gi oina su class asigi hawdokpagi tharam MSU mai loisangi President Lukram Malangba maitaina thauram mapu oiduna hawdokre thauram asida MSU headquarter gi advisor Thoksam Suresh amasum Yambem Ranjan advisor MSU headquarter amasum Sidananda Sarangthem convener Student Welfare Committee MU na athoiba mithung len oiki amasum hairiba coaching hawdokpagi thoram asida satra sahumuk henbana sarugyaki loinana MSU headquarter gi president Lukram Malangbana satra singbu taram okpaga loinana awangba thaki mahi tambagi kanaba kya masu phongdokhi loinana lamdam asigi masak thokpa mahairoi ama oinaba aikhoi puna hotnaminasi haina phongdokhi numit nifuga mangani gi oiba coaching class asida tongan subject singda khanghairaba oja singna apunma subject taraga taruk takpagi khudong chaba madi subject material kya su supply tawragani hari IED ahum neutralize tawkhri
ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯁꯛꯈꯪꯅꯕꯁꯤꯡꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ IED ꯑꯍꯨꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈ꯭ꯔꯦ꯫ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 72 ꯑꯃꯁꯨꯡ 73ꯒꯤ ꯃꯔꯛꯇ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯑꯃꯁꯨꯡ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯕꯣꯝꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕꯗꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯖ ꯇꯧꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯛꯊꯠꯂꯝꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯕꯣꯔꯗꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯁꯔꯚꯤꯂꯦꯟꯁꯀꯤ ꯊꯕꯛ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯍꯟꯗꯛ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯃꯤꯇꯔ 150ꯔꯣꯝ ꯀꯛꯊꯠꯂꯝꯈꯤꯕ ꯑꯗꯨ ꯄꯣꯔꯇꯦꯕꯜ ꯖꯦꯅꯔꯦꯇꯔ ꯑꯃꯁꯨꯡ ꯀꯠꯇꯤꯡ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯀꯛꯊꯠꯂꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠꯍꯨꯗ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯁ꯭ꯇꯦꯠꯍꯨꯗ ꯐꯪꯈꯤꯕ ꯆꯍꯤ 85 ꯁꯨꯔꯛꯄ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗ꯭ꯔꯧꯄꯗꯤ ꯃꯨꯔꯃꯨ, ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ CP ꯔꯥꯙꯥꯀ꯭ꯔꯤꯁꯅꯟ, ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯤꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯃꯅꯤꯄꯨꯔꯒꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯁꯨꯡ ꯏꯟꯇꯔꯄ꯭राꯏꯖꯤꯡ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯦꯁꯟ ꯑꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁꯇ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯌꯥ ꯄꯤꯔꯤ꯫ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯤꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯃꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤꯗꯃꯛ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤꯗꯃꯛ ꯄꯥꯏꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗ ꯃꯄꯨꯡ ꯐꯥꯅ ꯁꯄꯣꯔꯠ ꯇꯧꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯜꯆꯔ ꯁꯥꯒꯠꯄꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯗꯨꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯍꯦꯔꯤꯇꯦꯖ ꯑꯃꯗꯤ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯁꯤꯡ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯐꯝꯄꯥꯛꯇ ꯃꯁꯛ ꯇꯥꯛꯂꯤ꯫ ꯆꯥꯎꯈꯠꯂꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯈꯨꯠꯁꯦꯝꯁꯤꯡ ꯅꯨꯡꯁꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ, ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯁꯁꯇꯦꯅꯦꯕꯜ ꯂꯤꯚꯤꯡ ꯔꯨꯝꯗ ꯆꯪꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠꯍꯨꯗ ꯗꯦꯅ ꯂꯥꯛꯄꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯕꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁꯤꯡꯊꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯟꯅꯁꯨ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯥꯏꯈꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯍꯥꯏꯔꯤꯕꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯄꯤꯛꯈ꯭ꯔꯕ ꯅꯥꯠ ꯑꯃꯁꯨꯡ ꯆꯠꯅꯕꯤꯅ ꯂꯩꯇꯦꯡꯕꯗ ꯅꯠꯇꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯇꯦꯂꯦꯟꯠ ꯂꯩꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯈꯝ ꯊꯦꯡꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯛꯂꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯂꯤ꯫ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯔꯝꯅ ꯊꯤꯟꯗꯣꯛꯈꯤꯒꯅꯤ ꯃꯣꯗꯤ꯫ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯁꯛ ꯈꯪꯗꯣꯛꯄ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯃꯔꯝꯗ ꯍꯜꯍꯟꯈꯤꯅꯕ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯒ ꯂꯣꯏꯅꯅ ꯚꯣꯠ ꯕꯦꯡꯛ ꯁꯥꯒꯠꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BJPꯒꯤ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯅꯤꯇꯤꯟ ꯅꯕꯤꯟꯅ ꯆꯥꯔꯖ ꯂꯧꯕꯒꯤ ꯊꯧꯔꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯈꯣꯏꯕꯨ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛꯇ ꯃꯄꯨꯡ ꯐꯥꯅ ꯍꯜꯍꯟꯈꯤꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯧꯁꯤꯟꯗꯦ꯫ ꯏꯟꯗꯤꯌꯥꯁꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯧꯁꯤꯜꯂꯣꯏ꯫ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯏꯔꯕ ꯑꯃꯁꯨꯡ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛ ꯃꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯄꯥꯔꯇꯤ ꯃꯃꯤꯡꯗꯤ ꯄꯟꯗꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯁꯧꯒꯠꯂꯤꯕ ꯄꯥꯔꯇꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯈꯜ ꯅꯛꯁꯤꯜꯂꯛꯂꯕ ꯋꯦꯁꯠ ꯕꯦꯡꯒꯜꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯦꯇꯦꯛ ꯆꯠꯊꯕ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯒꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯑꯃꯁꯨꯡ ꯁꯛꯇꯤ ꯂꯩꯕ ꯂꯩꯕꯥꯛꯁꯤꯡꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯥꯛꯊꯣꯛꯄꯗꯗꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯋꯥꯍꯪ ꯍꯪꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯐꯥꯗꯨꯅ ꯊꯤꯟꯗꯣꯛꯄꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇꯅ ꯀꯔꯤꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯇꯥꯛꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯍꯪꯅꯗꯦ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯤꯡꯗ ꯐꯤꯔꯥꯜ ꯄꯥꯏꯔꯤ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯔꯨꯂꯔ ꯑꯃꯒꯨꯝ ꯉꯥꯡ ꯁꯛꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯔꯤꯒꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫